MAYAI KABA CHINJAK na PIRIBA CHEITHENG SINGI MATANGDA MIYAMDA WAKHAL TAHANNABAGI PANDAMDA KAMJONG DISTRICT ADMINISTRATION na KAMJONG DISTRICT SOCIAL WELFARE OFFICE ka KHUTSHAMNARAGA Nongmagi Oiba Master Volunteer Singi Training Program ama NAGARAM Community Hall da Pangthokkhre Nasamukta Bharat Abhiyan ki makhada Pangthokkhre Thoram aduda KAMJONG District ke Deputy Commissioner Rangnamai Rang Peter Nahai Chahi Nauriba Nahakaya MAYAI KABA CHINJAK sizinabagi chang hengalakliba ase nungnang ningai ne hena nungai tribadi nupi singi marakta MAYAI KABA CHINJAK sizinabagi chang hengalakliba asine masina maram oiraga MAYAI KABA CHINJAK sizinariba miyoi adugi imung khakta natana khunai asidasu achauba safu ama piribane KAMJONG District ase border area oibana MAYAI KABA CHINJAK na PIRIBA CHEITHENG SING asige matangda district asige miyamda wakhal tahanbagi tangai fadaba lei haina mahakna phongdokhi nakalamaromda KAMJONG District ke SP Okram Wangkhombana hai MAYAI KABA CHINJAK sing ase makhal makha kaya thopna sizinare masigi manungda yu hidak mana ganja opioid amadi inhalant makhal kaya yauri police na so MAYAI KABA CHINJAK sing ase thengna ba hotnabada achouba khudongchadaba kaya ama mayoknare masigi mathakta medical officer ke prescription yaudana pharmacy amadagi hektamak hidak leiba asiso substance abuse makhal amani haina mahakna makhata na phongdokhi Training program aduda chaurakna volunteer yankhai ga loina KAMJONG District ke DLO Singh amadi New Life Foundation ke Secretary Dr. LP Saksu Sarugyakhi Thoram aduda Sarugyakhi ba volunteer Singh dasu certificate Singh yanthokhi